Manipur manungda Manipur thaba yaroi haina security force na chatharakiba thawong adugi mayukta lamdam asigi miyamna chathariba khongjangni saruk ama oidang se Thawbal da miyamna rally chatkre Thawbal district ki DC ki khuthangda governor da memorandum ama bisinkhre ngase numit yungba machong pungkhai chatpada tongan mafam dagi lakpa maira paibi singna wangjing rom dagi kholaw kaya lawraduna khongchat ama lakhe miyam aduna arong thong helakpa Thawbal athopom mapa yorokpada police na thatuna thangkhe tungda miyam adugi maraktage maira paibi gi mihut nipan khangatuna Thawbal district ki DC ga undanaba changhankhe Maira Paibi Singh aduna Thawbal district ki DC hana kamai gi khuthangda governor Ajay Kumar Balada memorandum ama pisinke khongchat aduga mari lainana santi kaubi Maira Paibi gi luchingbi amana hai India lengakna Manipur da yengliba miteng amade Manipur thaba yaroi haiba wafam lakliba ase lamdam asigi mama oibi singna taraina longte haikhe